China ki President Xi Jinping ku tawduna mafam lakthokhibagi tongana internet ta wai chai re asupa authority ga loinana mahaki leibak ngak liba China gi President Xi Jinping bu September 10 ga mari dagi hawkhiba SCO summit yauduna Samarkanda mahangna leiringai da ku amada mafam lakthokhre haina internet maruiba social media da ngarang tonga kaya na wai chai khre adumoina maming leiba international news outlet amatadagi hairiba pawaduga chanaba paw amata phonglaktrigai amasung hiramadugi matangda China gi foreign ministry nasu tuminna leire China gi media singge nakandagi su hiramadugi matangda paw amata leite hairiba tonga sing adu yumpham yaude amasung madu president Xi Jinping gi mayokta sathaba lautunabagi saruk ama oigani haina website kharana haikhe tonga sing ase Xi Jinping na mamangda amukta thokidriba chahi mangage ahum subata mama sakti paina bohonrakpa yariba October 13 ki Chinese Communist Party ge kunsuba National Congress adugi mangoina ne hana sayola sida President Xi Jinping ge corruption gi mathakta sathaba khongjang waina hana ge minister anibu corruption tawbagi damak sibagi sairak pi khre adubu pau kharadade makhoi adu NTG political faction gi kangbu ni haire Twitter da sumbani khangba ngamdaba post kharagi matungin China gi president adu Samarkanda pangthokliba Shanghai Corporation Organization SCO ge loisinbagi thauram adugi mamangda mafam adu thadokuna satkhre amasung September 13 ta Beijing da landing tawrokhibaga mahak house arrest tawduna thamkhre Chinese Communist Party CPC ge Central Committee member sing ngakliba Central Guard Bureau CGD adu haujik hana ge Standing Committee Member Song Ping galoina na Wang Zi yapaw na paikre amasung Chinese People Liberation Army gi Supreme Commander oibadagi su Xi Jinping mafam lokthokre haire Twitter posting na Beijing Airport na international amasung domestic flight lising amasu cancel tawkhre maduga loina na high speed rail amasung high speed train singge ticket yon basu lepkhre masi military ku amani haina Twitter user kharana faw haiki amasung PLA gi gari singna konung Beijing tamna thausilakpa hanadagi haukhre Beijing gi manak Huan Line County dagi hauraga Hawai Province ke Zhangjiakou city da loisinba PLA military gari singge khongsadadu kilometer marfurom sange laibak asigi apunba flight ki chada yangkhaiga mapan lebhan khraba senior official sing jail da thamkhiba matung military gari singna Beijing tamna thausilakhibagi video si lakhibane CCP gi manungda karigumba khara da mai chakpa oiramgadaba mawongda maikhu karakpa ukhe ngasi Beijing gi mathakta commercial flight sing amata paikhidabagi chumbalanba khangdaba pau kaya lakhre adumakpu China expert kharanaldi haujik phawbada ku ama tawkhibagi ingit leite haikhe China gi matangda expert ama oiriba Adil Brarna President Xi Jinping na Uzbekistan dagi halakhiba matung masa quarantine tawbo oiramgani maduna maram oiduna miyam gi mamangda mahaki masak udaba oiramba yai haikhe China gi changyeng gi oiba satellite ani thagat khre China na ngarang Kwazhou 1A carrier rocket ama launch tawduna changyeng gi oiba satellite ani space da thamkhre haire Xi'an 14 namasung Xi'an 15 koba satellite jura pukhiba rocket adu ngarang ayuk Beijing gi matamda pung 3 minute yangkhai ga manga chatpada Taiwan satellite launch center dagi take off tawki amasung yamna thuna orbit changhi haire Xi'an 14 ase maruwaina scientific experiment sing tawbada amasung anoba technology verify tawbada sisinagani aduga Xi'an 15 asina land survey urban planning mahausagi thokdok thingba amasung awaba kokhan bagi thabak singda sisinagani haina paugi sourcing na haikhe Kwazhou 1A series rocket singi oina ngarangi launch adu taragani pansuba flight mission ni haire aroi bada tabiri bapum namakpu thagat sare